Pauchedi Yumpum Oibamaroi Pau Karab de Taujeri. Covid taking out Toknanaba, Maraki Mikhal Hek Nongan Baga, Mikhal Pangtolipa, a sitting the lockdown Tobaga Loinana, Paktknana Covid-19 Test Touraba. Mikhal Pangtok the Bama Pumsing the Miam Chanakadaba Masung Chanori the Basing Atoba the Semlagane. Poche labor jump among the cart Piragane. Cart Pare Aituna Sahitara Mangaki Maka Amasung, Humpumangaki Matakna Pot labor Yaloidore. Thasigi Tarita Pangtokoriba Maraki Mikhal Asida Miam Sarugyabaga Loinana. Covid-19 Paksana Santorak Payabagi Singnaba Leibadagi, Laikakna Mikhal Pangtokiba Numit Hek Nongan Baga AC Marida, Lockdown Tobaga Loinana AC Marigi Miam Paktknana Covid-19 Test Touraba Haina, Tazabayaba Pau Amana Haire. Hiramasigi Matang the Laikakna Handak the Sankriba Covid-19 Lakshanaba Monitoring Committee that member Amaga, Pausia Sika Warishanabada Hake. Mikhal Pangtok Pahibasti Araibatabak Nate, Bot Komba, Miam Punba, Chaksa, Hajanaba, Sel, Yantok Engine Kaya Tonagadori Bane. Miam jo bot ki sel phang badagi miam kaithel thok tuna pochai leiba chamin thakmin na pakaya ama yawgadori bane masida natana bot karabasu katrabasu langba punba chaba thakpa tawba haibasi soidrabane aduna marke Mikhal Pangtok kodorba kendra mari asida Mikhal hek nogan baga lockdown thamla pa yai loinana Mikhal asi saruk yare pa miam jo Paktknana Covid-19 test tawduna lenga ko unaba amada Covid-19 test tawna pa lenga ko unaba amada khanakhe Mana Mathkta hai Mikhal Pangtok Taba Kendra Singdadi lockdown Tobagi Bhota Lengaki Anouba SOP Adu Satnan Gadori Anouba SOP Aduda Stage Mari Thokna Khaidogle Makhosing Adudi Local COVID Awareness and Enforcement Committee District Level Assembly Segment Level Amasung State Level Haibasine Chief Minister na Chairman Oidun Oibaga Loinana Chief Minister na Chairman Oiba Aduga Monitoring Committee Haiduna State Level Sida Amuk Ani Thokle Monitoring Committee Asida IJP Muiba IPS DIPR ki Director Health Department ki Additional Director Ishamak Atauba yaona kokomi ki mute khara yaure Magnai Masi Maru Oina Local COVID Care Center da Semkiba Committee Amadi Club Maira Paibi Miam Punchilaga Tabak Asi Paikit Kadabani Maduda Miam da Tahun Gadab Amasung Tawri da Paching Angasi Numit Nini Humni ki Manung da Semlagani Housing Masi ki Committee Semba Aure Committee Asina Lenga ki School Sing School Chatrabadi Talab de Pri the Charaga Lady Maramadu Namakoi Kaukulaga Makoising Adu Kaukulaga Tabak Tahun Lagane, Masiga Loinana Asa Worker Anganwadi Workers into Tabak Tahun Gane. Same good about Nakang launching Adudi Mapamapamki Lady Lekai Leikai Miamna Mapan Tokpa Chatpa Dobada Ting Bakara Tamgani Masida Tangai Fadana Chataba Yadaba Lining Lashulki Natanade Amata Chatba Yahaloi Poche Labor Chatpa Matam da Su Club na Imung Amam the card Amam Isu Tahun Gane. Card Pirabasu Sahitara Mangaki Maka Amadi Sahi Humpumaki Matakna, Poche Labor Yararoi. Loinana Leikaida Numidang da Mitop Changba Yararoi, Masika Loinana Dukan, Kaitel Singsu Nong Makalaga. Nong Mapamanba, Haina Lepnare. Leikai Amada Leba Chabokadaba Amadi Hardke problem Leba Mi Yauna Akan Balaina Naba Mikam Lady. Hyper Kanto Laga Mapam the Amele Singi Kutanga District Lady Ba, Competition the Sinagane. Masiki the Makta local sing take me any Kangane. Makoi Lenga na recognize Tohun Gane, Loinana Masi Anouba SOP Asi Laklabadi, Saksa Hajanaba, Joar Sanaba, Ludo Sanaba Amata Yararoi. Karigumba Masi Tugaraklabadi, DGP Nabaki Makada Quick Response Team, QRT Stalibani, Haina Bahna Makhta na Pongdoki. Takalamorom da Manipur Department ki Mioi lising amaga chahung ki Mathkta Covid-19 positive Oikhre. Malem gi laichat amaro Amu Oriba Covid-19 na maram Orega Manipur Home Department ki Makhta Covid Warrior Oina Mathaw Pokthok liba sing ki maraktagi Mioi lising amaga chahung ki Mathkta Covid-19 positive Oikhre. Hauji ki oina narubadagi person sing phagalakpa masing na lising amaga chama ki Mathkdani. Loinana Sikiba masing na person marini Leikaida basing adu de police person ama IRB ani amadi nawke person amani aire. Hauji phobada lockdown thugai ki ba apun ba Mioi masing lising marhudra mathoi hankre. Lockdown manungda kanglon gi wangmada thogduna lakpa gari masing lising yankai ni thoi yaure aduga kanglon kaina thorok gari amadi Mioi singdagi lengakna fine oina lupa crore amaga lakh tara gi Mathkta khongkat pak ngamkhre adum oina ba Covid-19 laichat asi thingnana ba khonaduna Satareba lockdown asibu ngaktana chatpa gari amadi Mioi sing asum engkat pakum taure. Delimitation Case Center Northeast ki State ahum dagi paokhum koukhre. Awang nongpok lamdam gi State Mari gi Lok Sabha amasung State Assembly gi constituency sing gi delimitation taunaba haukiba February 3 center na thokiba order adu singnaduna tharkiba petition mayam amagi matangda Supreme Court na Central Government amasung Manipur Assam amasung Nagaland gi Government sing dagi paokhum pirknana ba sayur ani gi matam pikre.
Atop pau amadana High Court ki Judgement Supreme Court ta singnaragani Surchandra. Manipur Legislature Assembly ki mikhal da Kakching AC dagi mai paktuna MLA oiramlaba Y Surchandra ki mikhal mai pakhibagi phal adu High Court of Manipur na chanhangidabak loinana mikhal aduda anisuba tahoraba mayanglam Ramesorbo MLA oingadabat haina pikiba judgment adubo Supreme Court ta singnagari haina ex MLA Yangkhom Surchandra na pawmi singdapong dokre Babupurada pawmi singka unapada mahakna haike chaliba tam asigi mikhal asi kumsa sok lising ani taraga tarit ki March thada pangthokibane loinana mikhal aduda Mahak Congress Party ki MLA oina mai pakhibane Mikhal adugi nomination da mahaka mikhal da lamba tauna de BJP ki mirep mayang lamba Rameswar na mahaki mirep se aduda mahaki nopi ki bank account ki marik chumbo warol hapte haina yalakhe matam aduda mikhal ki arona handbook amadi ECI ki guidebook puthoktu na mikhal thengna bagi ayaba pike madugi matung tarakpada mikhal da mai paklaba matung da April thada Rameswar na High Court of Manipur da election petition ama dharakibani loinana sahi ahum makhairom asi case thengna duna lakbare Mirep amabu pamba pamdabadi miyam natana kanana sulepa yaba nate madumaktana mahak mikhal aduna mai pakibane petition aduna mahak na mai pakle lakthokiba adu chanhandana thamlaga Rameswar masamaksu mai pakle lakthopiu haibane mahaki nupi ki account statement nomination tawbada hapte haibadu mahaki nupi na mahak na politics tawba pamde loinana mahaki nupi ki account ki matangda mangonda khangande madumaktana mahak na hapkidabane mahaki nupi ki account khangtokna ba mahak na bank da satuna hanglubada account holder ki ayaba yaudrawadi pithokpa yaroi aina phongdorkhiba leike mahaki nupi na haidok ningdaba account adu nampuda haidok hanba karamna yagane magna makhata na hai ngasi gi High Court of Manipur ki judgment adu mahakna taramno ogi adum oinamag judgment adu stay tawbinaba High Court of Manipur da ngasi application online da pisinkhre loinana judgment adu bo singdaruduna Supreme Court da petition ama file tawragani aike magna ai kariguba mikhal amada mirep ani khak lepna bada amagi mikhal adu chanhandab matamda lemhauraba mirep aduna MLA hapachanai adubo mirep ani dagi hiana lepa mikhal da kanagumba akaba mirep adugi mai pakpa adu chanhandaba tarabadi mikhal aduda second tahuba mioi adubo MLA oina khanfam dokte haibadi Supreme Court ki judge mangana saba bench amana sahi kya ki mamangdagi judgment piduna lairibane mamangda topa state khara da masigi case asi tholokpa matamda Supreme Court ki judgment aduna kakthaduna chanhankidabagi wafam laihre hairiba Supreme Court ki judgment asibu atopa judgment amatana chanhandaba laikhidri aina mahakna makhata khe ngasi ki pawgi mifam aduda Surchandra ki maikaida lepkhiba advocate thoksom modu sarwya khe sanabagi paw amada Mumbai Indians da Delhi Capitals por ranjangkai tare da maithiba piramlaga final youba ahanba team Oikhre United Arab Emirates da jumbu oirga sathariba Indian Premier League IPL gi ngasi chana khiba qualifier 1 da Mumbai Indians da Delhi Capitals bo ranjangkai tare ta chahuna maithiba piduna edition asigi final joba ahanba team Oikhre Mumbai de laiba Dubai International Cricket Stadium da mamangi champion Mumbai Indians amasung Delhi Capitals na sana khiba qualifier 1 gi toss Delhi Capitals na ngamduna fielding khanke Mumbai Indians da hana batting tawduna sanarakpada over kunda batsman manga out oraga run chani lobat ngamke Mumbai Indians ki opener Rohit Sharma ahanba ball payokna bada Ashwin na LBW da out tan kibadagi run amata larum khide Indian Premier League T20 cricket tournament asigi eliminated November 3 da Royal Challengers Bangalore na Sunrisers Hyderabad ka Abu Dhabi da lamba tawnaragane eliminator asidagi mai pakpa team aduna qualified 1 gi maithiauraba Delhi Capitals ka final jaunana bigidamakta qualifier 2 gi match oina November 9 da sanaragane tournament asigi final match na November 10 da sanagane maragasi da Joe Biden aroi belai naksinkhre Donald Trump na masing thiba lepu aina laure US President Mikhal ki lamjenda Democrat ki mirep Joe Biden na ngasi sagol senumita mai pakpagi aroi belai adom da hiana naksinkhre masagi sahi humraga tare churaba Joe Biden na jumsaga senumita mahakna mai paklakani haina mangtokna na lauthokre amasong Democrat na control tawbo White House amada on bahuna na bo website amba launch tawkhre nagalamaromda President Donald Trump na evidence saudna aran batawi aina maral sikre amasong case thagatkhre loinana botha dabat loisin kiba matung numit ini da masing amuk hanna thina ba demand tawkhre magna ngasi numidang wairam masing thiba lepu haina tweet tawkhe masagi chahi humraga mari suraba Donald Trump na karigumba mahak mikhal asi maithiba tarabadi voting process adugi thajaba manganaba matam changnadagi khanduna lakhe lebak ko numit ki election numit adugi matung dagi khudam changtam bidana election adu huran haba honai aida
Democrat chingna maran chiduna mikhal adu mahakna mai pakle aina lana lauthoke amasung Supreme Court ta phawba case thangkatna ba wasakhe mikhal ase state manga dalamba ani nanak na thengna ke Joe Biden na neft amasung Arizona da pick na lead tawkhe aduga Trump na mana soidana mai pakkadaba amasung Georgia da magi apikpa khudong chaba adu mami samkhiba mayoknare Republican President asina North Carolina da masing khitana mangjil thakhe magna hojik mangjil tharba state ching amasung masigi mathakta Arizona natragana Nevada da Trump na Lising amaga sampan marfudra nithoida Republican President George S.W. Bush ki matungda apuk khanna ba hodna bada maithiba ahanba US President adu oidana ba state chang adu mai pak patabane state amagi apunba mising da ayambana jompam oiba electoral college vote chingda Edison Research na Trump na vote chani taraga humdoi phangbada Biden na vote chani ni phuga humdoi phangle atopa network sing da Joe Biden na mangonda atopa vote tara amaga su bigada ba recognition mai pakle aike Mikhal gi awang thangba lanpham sing Michigan amasung Wisconsin mai paktuna amasung hana Trump ki oiramba Arizona su mai paktuna hojik Trump na chani taraga mari phangbada Joe Biden na phangba electoral vote chani humpuga mari yaukhre mai pakna bikida mirip amana vote chani humra mathau tai hariba masing chani humra asi yaunar ba Joe Biden na Nevada da ki electoral vote taruk natragana kanna thengna ki ba Georgia natragana Pennsylvania da ki masing hena phawba phangna ba asa tauri ungkhatna ba wangkhalaki baga Trump ki Saugotpa rifle sing handgun sing paiba khara yauna chani romna Phoenix the election office ambage mapan nagarang punki maduna maram oiduna voting masing thianre aibiki tonga sing chandokhi aroi bedo content sing asig maroi ba pau khara asig ba pau damjariba Manipur local news YouTube channel abadi Facebook page asidagi yengbi bupnam pho thaga chari loinana channel asana tomda kanarabadi subscribe like and share tawba kawi kun punam po amuka na thaga chari